ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯪ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯀꯦꯅ ꯅꯥꯟꯅ ꯇꯣꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗ ꯃꯌꯥꯅꯨꯄꯥ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯁꯔꯦꯡ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯁꯔꯦꯡ ꯑꯗꯨ ꯁꯦꯝꯂꯒ ꯊꯥꯎ ꯅꯝꯅ ꯉꯧꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯐꯖꯅ ꯍꯥꯞꯇꯨꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯦ꯫ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛ ꯄꯨꯈꯝ ꯄꯨꯈꯝ ꯊꯤꯗꯣꯛꯂꯦ꯫ ꯏꯟꯁꯥꯡ ꯁꯔꯦꯡ ꯊꯣꯡꯕꯗꯨꯁꯨ ꯇꯦꯡꯀꯣꯠ ꯊꯥꯡꯀꯣꯠ ꯍꯥꯞꯂꯦ꯫ ꯉꯥꯗꯨꯁꯨ ꯆꯥꯎꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯔꯦꯜ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯎꯌꯥꯟꯗ ꯐꯅ ꯌꯥꯝꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯆꯥꯛ ꯄꯨꯈꯝꯁꯤꯡ ꯑꯗꯨ ꯆꯥꯛꯁꯪꯗ ꯄꯔꯦꯡ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯒ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯊꯪ ꯃꯊꯪ ꯐꯝꯅꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯃꯤꯅꯧꯒ ꯑꯣꯏꯕꯅꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤꯀꯣ ꯍꯥꯏꯕꯒꯤ ꯈꯜꯂꯨꯕꯗ ꯈꯔꯒ ꯏꯀꯥꯏꯕꯅꯦ꯫ ꯆꯥꯛ ꯑꯗꯨ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯆꯞꯇꯨꯅ ꯈꯔ ꯆꯥꯔꯦ꯫ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯅꯦ, ꯍꯪꯒꯣꯏꯅꯨꯅꯦꯍꯦ, ꯆꯥꯛ ꯑꯦꯟꯁꯥꯡ ꯌꯥꯝꯅ ꯂꯩꯔꯤ, ꯍꯥꯞꯍꯟꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯌꯥꯝꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯖꯥꯎ ꯂꯛꯆꯥꯎꯁꯤꯗ ꯀꯌꯥꯕꯨ ꯍꯩꯅꯖꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯥ ꯆꯥꯗꯅ ꯃꯌꯥꯝ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯦꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯑꯩꯅꯗꯤ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯔꯨꯕꯁꯦ ꯍꯩꯅꯗ꯭ꯔꯕꯣꯏꯔꯦꯀꯣ"꯫ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯅꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯏꯀꯥꯏ ꯈꯪꯗꯒꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯈꯤꯗꯕꯅ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯕꯣꯏꯔꯦ꯫ ꯍꯥꯎꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯕ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯃꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯨꯠ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯅꯤꯡꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯌꯥꯟꯗ ꯉꯔꯥꯡꯒꯤꯗꯃꯛ ꯈꯥꯛꯍꯧꯕ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣꯏꯔꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯃꯈꯣꯜꯒ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ꯫ ꯑꯃꯝꯕꯗ ꯎꯌꯥꯟ ꯑꯗꯨ ꯀꯣꯏꯃꯥ ꯃꯥꯕꯨꯗ ꯊꯦꯡꯅꯔꯗꯨꯅ ꯇꯞꯅ ꯊꯥꯡꯊꯔꯦ꯫ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯁꯔꯦꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯠꯇꯨꯅ ꯆꯥꯊꯣꯛꯂꯦ꯫ "ꯍꯥꯎꯋꯦ ꯁꯤꯗꯤ, ꯈꯨꯍꯥꯎꯁꯤꯗꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯧꯗꯣꯡ ꯆꯪꯗꯨꯅ ꯆꯥꯈ꯭ꯔꯕꯣꯏ ꯅꯤꯡꯅꯕ ꯍꯥꯏꯗꯨꯅꯅꯦ, ꯀꯔꯤꯃꯠꯇ ꯄꯥꯍꯜꯂꯔꯣꯏꯒꯦꯁꯦ, ꯂꯦꯛꯇꯨꯅ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯎꯌꯥꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯒ ꯂꯩꯗꯨꯅ ꯃꯔꯩꯅ ꯂꯦꯛꯇꯨꯅ ꯆꯥꯊꯣꯛꯂꯕꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯂꯦꯡ ꯑꯣꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯅꯦꯝꯅ ꯃꯤꯀꯞ ꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯒ ꯆꯥꯅꯔꯨꯗꯨꯅ ꯇꯥꯔꯦꯗꯣ꯫ "ꯍꯩꯃꯥ, ꯍꯧꯗꯣꯡꯁꯦ ꯎꯌꯥꯟꯗ ꯊꯝꯕ ꯉꯥ ꯊꯣꯡꯕ ꯑꯗꯨꯕꯨ ꯆꯥꯔ ꯃꯥꯜꯂꯤꯅꯦꯍꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯧꯒꯠꯂꯛꯄꯗ ꯃꯩ ꯃꯝꯂꯝꯗꯨꯅ ꯐꯨꯡꯒꯥꯗ ꯆꯪꯗꯨꯅ ꯃꯩ ꯀꯥꯝꯅꯕ ꯀꯨꯝꯊꯔꯛꯄꯒꯤ ꯅꯥꯁꯣꯟꯗꯨ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨꯅ ꯇꯥꯕꯗꯒꯤ ꯎꯌꯥꯟ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯗ꯭ꯔꯕꯣꯏꯔꯦ꯫ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯌꯥꯗ꯭ꯔꯕꯗ, "ꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯌꯥꯗ꯭ꯔꯦꯅꯦ ꯁꯤꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯌꯧꯅꯕ ꯃꯥꯗꯨꯅ ꯂꯥꯛꯄꯗ ꯍꯧꯗꯣꯡ ꯆꯥꯛꯊꯥꯐꯝ ꯎꯈꯣꯡꯗ ꯊꯦꯡꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯒꯤ ꯎꯌꯥꯟ ꯑꯗꯨ ꯕꯣꯞ ꯂꯥꯎꯅ ꯀꯥꯏꯔꯦ꯫ ꯃꯉꯛ ꯑꯗꯨ ꯃꯈꯩꯅ ꯃꯉꯛꯇ ꯍꯨꯛꯆꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯎꯌꯥꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯃꯅꯦꯝꯅ, "ꯏꯁ, ꯃꯁꯤꯗꯤ ꯍꯧꯗꯣꯡ ꯅꯠꯇꯦꯅ, ꯍꯨꯔꯥꯟꯕ ꯆꯪꯂꯦ"꯫ ꯍꯨꯔꯥꯟꯕ ꯆꯪꯂꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯩ ꯀꯥꯝꯈꯠꯂꯦ ꯑꯃꯗꯤ ꯄꯣꯗꯣꯟ ꯆꯨꯈꯠꯂꯦ꯫ ꯄꯣꯗꯣꯟ ꯍꯦꯛ ꯆꯨꯈꯠꯄꯒ ꯃꯅꯦꯝꯕꯣꯛꯅ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯅ ꯌꯦꯡꯈꯠꯂꯨꯕꯗ ꯃꯌꯥ ꯅꯨꯄꯥꯅ ꯎꯌꯥꯟ ꯃꯉꯛ ꯑꯗꯨ ꯃꯥꯒꯤ ꯃꯉꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯌꯥꯜꯂꯒ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯦꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫
Maduda mayanupa aduna ikai mankhraduna maning thonglomdagi mapalomda chenkhiduna mayumlomda adum chenkhrei. Amuk hanna halakhidre. Machanupi adusu marang taunarisi taraduna hogalakle. Mamana warol pumba tambadagi masu yamna ikaire. Matomta sonjai. As onthokpa laibak haibadunida. Nganna nupa kaino haina tamkhraboidako. Asi haiduna ikaibane awabane ani punduna phamungda phirung phirang khumjinduna anabadongna hiptuna laikhiboire. Nongalaga manemna mayanupa adubu kauba laki. Manembok laki hektabadagi maning thonglomda phawdoktuna chenkhibana manem adu mayanupagi masaksu udana mayumda adumak halakle. Akonbadadi nupa adu ikaiduna langphaida chenduna lotkhibadagi maraibakta amuk hanna halakhidre. Maraibak thihaurabi nupi adudi mapuroiba kainarabi maung naha oina mapunsi chupa lenkhiboire.